Chief Minister की Secretariat Complex ta hangba COVID control room da duty tawba National Health Mission gi staff ama COVID-19 na positive oikhibadagi CM gi Secretariat ki officer yauna staff sing laichat asigi test tawba haukhre. Hojik phawgi oina di Chief Minister masamakti test tawba da negative oire karisu singningai leite ngasisu CM Secretariat ta leiba miyoi punamak haibadi security gi miyoi sing yauna miyoi chani rom test tawbagi thabak chathakre haina paumi singa wari sanaba matamda Chief Minister masana phongdorki. Amaramda CM Secretariat ki COVID control room da duty tawba staff ama positive oirakpa sigi matungda tha sigi kunithoi da CM Secretariat ta CM yauna pangthokpa press conference ta saruk yakiba paumi singna test tawthokningba singi apamba leirabadi athuba matamda test tawthokpagi khudongchaba adu phangangani hainasu paumi singa Chief Minister ga wari sanaba matamda phongdoraki. Chief Minister na hai ahing nungthin naidana I bawgi thabak tawriba paumi singna I baw lawnaba honabada lawriba thodang asi yamna chawi maram aduna paumi singna laichat asiga mari leina na test tawningbagi apamba leirabadi athuba matamda tawthoknabagi khudongchaba adu pigani haiki. Aduga atopa pawmana leibak asida COVID nabagi lamjelda anaba lakh tara mari yaugadore. Leibak asigi oina tamthiraba leina laichat asina na halaba miyoi lakh tara mari gi maya yaure. Haukiba pung kun mari da laichat asina nauna naba miyoi lishing ni punipan ga chatro humpumathoi thengnare. Masina hojik phawda apunba naba lakh tara humdoi ga lishing marfu manga ga chamga kuni thoi yaure aduga hairiba matam sigi manungda miyoi chatret ke sukna manga sikhiba ga loina na laichat asina sikhiba apunba masing lishing kunthra ni thoi ga sukna humphum doi yauduna malem gi oina laichat asina siba taruk suba mafamda laire miyoi lakh nipan ga lishing marfu manga ga chamga humdra taret na layeng badagi phakre. Aduga phagalakpagi changna chada 63.91 yaure. Laina laichat asina nabagi chang asi July 2 dagi hojik phawda double hengale. Haibadi leibak asida lakh taruk ki mathak langkhalakre. Leibak asigi COVID nabagi masing haukibi irai numita lakh tara henkhibadagi hojik nauna anaba lakh mari gi mayada hengalakdi. Masi thangna thangna numit mari ni anaba masing lishing ni phumanga henna hengalakpadagi ni. India da testing capacity hengalakpadagi nongmuda test tawbagi chang lakh 4.2 yaure haina Union Health Ministry na hairi. Masi laboratory masing yamkhalakpadagi nishu hairi. Manipur da sungarang ayuk angan mamatam phawda nupi manga yauna miyoi kunthra nauna positive oiba thengnare haina Health Department gi official gi pawda hairi. Makhoi gi manungda miyoi ahum khakna tana ataidi mapandagi halakpani hairi. Hojik laichat asina naba apunba masing lishing ani ga chama humdra taruk yaure masi manungda layeng badagi phakiba masing na lishing amaga chama kun yauduna phabagi chang chada 69.85 yaure haina claim tauri hairi. Pandemic asina mamang Chahi gi December thada China gi leimai digi sandokpa horakpadagi malem sinba thungbuda hojik phawda miyoi lakh taruk ka lishing kunthawm doi sikre miyoi million 15.5 na nahankre haina news agency AFE gi pawda hairi. Laichat asina nauna miyoi lakh ahum naba thengnare. Aduga atopa pawamana Chahi chamaga sukna amagi ahal nupi COVID-19 dagi kanba ngamkhre. Chahi chamaga sukna ama surabi ahal oirabi nupi ama COVID-19 laichat tagi mai pakna kanba ngamkhre. Ahal oirabi nupi asi COVID-19 positive oibadagi Andhra Pradesh ki manung chanba Tirupati gi Sri Padmavati Women's Hospital Sri Venkatara Institute of Medical Science ta layeng dona lakhibani hairi. Mai pakna layang laba matung tha sigi tang kun manga da hospital dagi discharge tawkhibani. Hinamasigi matang da hospital asigi medical superintendent Dr. Ram na phongdokibada Chahi chamaga sukna ama surabi ahal asi numit kharani gi mamang da COVID-19 positive oirakpadagi hospital asigi isolation ward ta admit tawduna layang lakhibani. Layang sangasigi doctor, nurse, paramedical amadi sanitation staff singna akan mawong da layang satharaba matungda tha sigi tang kun manga da laichat asidagi phaduna discharge tawkhibani. Chahi chamaga sukna amagi ahal discharge tawkhiba asina leibak asida khwaidagi ahal oiraba COVID-19 positive oiba patient ama layeng dona phanba ngamba oikhre. Arobada Paobilai news reader gi video bu yengdiri bu khuding makpu